Hi miyam bukhurum jareko ngasi lai mahonggi singmangda meitei isin inaw singgi yum mai thabagi thodok to khoi ju yam nongaite yam pende ko sikumba thodok si haibadi kuki singna hek release laba nagada meitei da no mai kapra yum mai thaba haibasiti soida na thola khragadawni ko tuminna di lairoi dabni ko moina release apasi moina release apasi moigi matungda kana inarakpra haraga moi mabuk singdaba mabuk phatabani minung si laidabani nako moigi matungda musuk muba ama inare e haba reli gi matungda kana inarakpra haba sumana masilongba ko masilongba saitan inarakpa o kuki terrorist refugee sing meitei da nongai kapo meitei halo meitei gi yum mai tharo naga bu no mai kapa ka halo aduga kenogi naga gi yum mai tharo haina noi gi matungda musuk muba masak thiba manam nam thiba saitan du sumaina machi si longa noi gi matung inare iba aduna noi na release apakanda afaba release oi daba ngasi su release laga sumaina thokibsi ko noi si ikaidro release ladi ingna signa satlo release laga bumi gi yupai thaba ya bro aduga singmangi meitei isin inaw singi yumdu sumang du da central force na security force na nga alaibni moi ngak na yum mai thahan ba haibsidi yengone moi gi yanaraga thahan bra aduga moi dedi yum mai thaba terrorist singdu kari gi phade kari gi tear gas kapte kari gi phude kari pharaga dandi pide aduga moi kuki singna erang di hauba no mai kapa moi na hauba mi hapa moi na hauba mi yum mai thaba moi na hauba aduga meitei ga naga isin inaw singna sigumba si tawhanbi gnu khambiyu akhoi pende haina laurakba matamdana meitei na erang sakadi naga ne erang sakadi haina meitei dai tear gas kapiba naga da tear gas kapiba talaga chaina phudana kandana sohalliba ngasi su asokpa yam yawbudo ko yam pende heba sigumba si tawbi gnu haba hairuraga na ko akhoi senior officer singdagi order phangde order sikramba matamda phanggadawno noina order phangde haina lairingaida meitei kyam sikhre noina mamangda meitei gi yum kya mai chakhre hojik na amuka naga kya sikhre naga gi yum kya mai chakhre noina order ngairingaida aduna ko order laitaba security force singdi ekhoi manipur da pamdre leibidrasu yare ekhoi yal hope from na ngak khrage ekhoi iramdamsi chatpi khro hanbi khro mayang lamda order leitradi power leitradi ekhoi manipur da pami besidi mating thokpa pukchen sengba manipur bu masamaki maramdamni haina nungsiba michang mi khaina ba naidaba cha mana na nungsiraga manipur da shanti purak pi ge he nungsi jana na laihanbi ge he manipur kai halloi ge he haina power leiba order phangba force tu mating leiba force tu khoi manipur di pambo ani sigumba order leiba phangdaba power leitaba mi dudi kuki gi michang da khakta leba kuki na kri pizaba gera kuki da khakta michang changa leiba mi singji khoi pambidre terkya su maitai ga naga gi maming tharaga tharak pajala tawning ba moi gi mamang da mai tharaga leirasu kristo ba ngamdaba tergas kapi daba tergas na naga ga meitei da khata kapi ba ima iben singdu yengba ngami bro mayum da nungai na nithi ningai na saraga tumaga nungai na lega daba ima iben singdu tum handre ne noina kuki ga noi manaraga khoi manipur si nungai na ingna singna palamba si manipur kuki ga noi pullaga khoi manipur si thugai ge kai thaina tawba kanda khoi si leifam jafam khangdre ne hanbi khro hanpidune laibiranu hanbi khro ekhoina nga khrage aduga ngasi ekhoi state force commando gi ibong ipwa isin inaw myam jina utkhiba thodok tu mawong matau du akhoi yam penje ko yam penje
miyang misa mitop ki force sing na khoi manipur si kanbi ga daw natre moi na di khoi manipur si yaring khai thugai ba haibni aduna noi state force nga si utkhiba thauna du aduga praja singa manaraga khoi manipur si kanningai hotna si noi gi thauna du hanbiganu akhoi manipur praja myam sina noi gi matungda leiri haibsi kaubiganu haibsi ai kamando ibung ipwa isin inaw miyam busung si yengma matamda as moina mamang dagi sumaina tawrakpa tare di ko khoi manipur si adu asi yauna ware ko haina khalle yam pelle ko aduna sigumba thaudok si noina role lauraga mang tharaga tawbiu manipur kamina si akhoi misam praja loina ma noi gi support da noi gi tungde ilake haibasi social media gi khuthang da haijabani ko